Image Pauda Ming Tabiriba Sungbu Yumnam Anuradha Devi Naikona Krumzari. Housing Maroi Pauda. Ngarampum Village the Indigenous Park Garden Amasong Homestay Sanaba Urebu Yung Craig. BJP Amasong RSSK One Nation, One Language, One Reason Habase Congress na Yabangamlo Hari. Status at the Punkon Marigi Manung Damio Humbutra Positive Oiki Anina de Kidre. Housing Pausan on a Pizari. Mausa lain bina piba mapam sengning tina samgar pahabise yamna maru oi isagi resource ase kanaba amada sisinaba sina economy da achawa mating oigani haina works amadi RD and PR Minister TS Bisorjana phongdokre wapama singa si Ramrai lambi da laiba ngarumpong village da pangtopa Indigenous Park Indigenous Garden amasong homestay sanaba ureb uyung tambagi tharam da phongdokibane Indigenous Health Private Limited na mapung oiraga Silaga Pangtopa Ureb Uyung Tambaki Tharambatuda Indigenous Health Private Limited ke President Amadi Chairman Amasong Managing Director Asang Kasar Ngarumpong Village ke Handman Sangrai Jazo Amadi Youth Amasong Education Manipur Baptist Convention ke Secretary Reverend Raimi Rimai Ishu Saruvyaki Indigenous Health Private Limited ke Chairman Amadi Managing Director Asang Kasana Kul asi district marina ikoi question ma maphamne Imphal East Ukhrul Kamsong amade Kangpokpi district na question ma maphamne Kangpokpi district ke cycle kendra ge manung chanba khulasi da park ama garden amade homestay ama semba asina khulasi ge akoi bada laiba miyushin da kanaba piba amade santhong lambi amasu hen mangamgani masidanatana isana isabo thabak bizaba amasu oiba amadi tourism spot ama oina sangana ba honagani Thawal Dam Sulaiba Mapama Amo Oibana Mapama Sida Koiba Lakpa Mi Masing Nong Manobage Hangalakpa Kaloina Mapama Sida Sanabong Yauna Sangona Bahonabani Haike. Sibges Oikeba RD and PR Minister TS Bisos and Namakatar Duna Ngarumpong Village Asida Indigenous Park Garden Amadi Homestay Amasanganaba Honabasi Yamnapai Masina Tourism ke sector da asoba ahumba amalahan mangamgani Amaram da maphamasida leiba miyusing amadi nahasang thabak bijaba amadi santok lambi ama ohen bada asoba mating oigini MPCC ke spokesperson and Bhupendra Maitena Haikre BJP amadi RSS ki ideology ase fight toba mathau tare BJP amadi RSS ki One Nation One Language One Reason asidi Bharat chanaba sugya yaroi Waphamasing asinungting Congress Bhavan pang thopa pawi mi phamamada mahangna phongdokibani Congress asi secularism da thazaba Bharat ke Sangvidhan bo kaiba yaroi haina lebleba party ne Bharat haibasi unity in diversity da thazaba party ne Manipur asiso mini India amagumbani secularism bo thazaba Sangvidhan ki ikai khumnari baleba kasida dharmada michang mikhai naiba One Nation One Language One Reason ki ideology asidi abangamloi Congress Party di dharma khudimakpo vyavhar tauri BJP di dharma khudimakpo muthanaba honari masidi secularism ge mayukta laiba Sangvidhan ge mayukta laiba party ne handakta sana konung ge complex ta meditation ge oiba sana mahi lining chachaba amaibi kya da miyu kharana thawoi usitana ngang sakiba singa do Manipur sarkar asina kari action laukhakrabage kari FIR pan krabage hairi Sanamai lining asibu mutalaga atopa dharma ama pusilakani haibasidi yabangamloi masai Sangvidhan ge mayoktane Aikoi dharma khunimak bevhar tawi adabu dharma amagi aikoi gi sanamahi lining gi khubam moigera sanamahi lining bu thugaina na bo honabada thugaire haraga atopa dharma ama pusalagadi madu Congress party ni yabangamoy madu Bharat ki Sangvidhan gi mayoktani madu ganatantra gi mayoktani madu secularism gi mayoktani maramduna Congress party na ngasi karigumba Masmaya tauba mawong se masayam sauna ninda taubri natana BJP ke sarkar wahang hangli. Tawan district ke Wangkem kendra ke Manung Chamba Wangkem Gram Panchayat ke 1 number 10 ke IVR of Singal Lerak Machada MC Narega ke line department ke makhada check thaduna ningthina samlabam matung
ngasi haunabi matungina kendra asage MLA Kaicham Megachandra Sangaraga miyam da khusina kre lambi sangaba aduga mari lenana MLA Megachandra hai ngasi sek thaduna sangari balairak asi MJ Narega gi MLA gi line department ke makhada lambi asi check thaduna sembani masigi apunba semphamna lupalak taramapani lambi asigi asangbana meter chatruka humbudrani haiki line department ki chada kunmanga ge apikpa semphamda thabakasi lagai asige jawkat holder singna ningthina quality leina sukhibani sek taraga semba lambi asi miyamna chatruk session tawbada yamna nungaiba amasung matam sangna chatpa oi asugumba check tharaga semba lambi asi ngasigi Sangariba asi tharaga Wangkemp Gram Panchayat punna mari sure haiki Nareng Bamlek hainasu khangnaba ward number 10 Wangkemp GP gi manung sida laiba singa Nareng Bamlerak adagi singa lerak macha hainasu khangnaba leragasi punna NRGS ki line department gi makhada lak trampan kaithoga masigi si line department gi MLA की शेयर हाइब्तारे लाइन डिपार्टमेंट की शेयर दा वांकेम जीपीसी की मनुंग सिदा मसी लेरक सुगुम्बा ब्रिक पेविंग आईवीआरसी मरी सुबनी वांकेम जीपी की ओइनदी की सथोक ससिन की इकोनॉमिक एक्टिविटी की कई यामना तंगाई फदबा लैबा अदुना की मसी की मयाम प्रजा सिंगा तानारगा लेकाई सिगी लीडर सिंगा तानारगा मसी की प्रजा मयाम दा नसी कथोपा सिनबगी थोरमसी याम नुंगाई COVID pandemic asida Manipur da haukiba pung kumari da mioi humbudra nauna COVID positive oiba thena kre mioi anina laikhidre pungpham asida mioi lisangani chamaga kumapan test taukibada mioi humbudra positive oirambadagi ngasage COVID positive oibagi chang chada ahom 10 ahom yauki pandemic asi haubadagi ngasi pawbada Manipur da mioi lakama lisang kulumdoi chamri ahom COVID positive oiba thena kre Mioi lisang ama chamapan tara mangana laikhidre aduga apunba mioi lak tara humdoi lisang yangkhaini pan chani marpudra mangana test aukre hauze etic case ta mioi chani pan humudra humdoi leiri ngasi mioi marphuma thoi naba phaduna disaster taukibadagi apunba recover taukiba mi ki masing lak tara ni thoi chatruk tara manga sukre state sigi covid naba phabagi chang chada marpudara tare dasmik tare mari de leiri Kaksin district ki oina haukiba pung kunmari da district asida hangleba COVID test tawphamda mioi kumapon COVID test tawkibada mioi ama COVID positive oiba thengna kre mioi singadu gamina salaiba COVID test tawphamda test tawkibani haina district surveillance officer Kaksin Dr. Keso Singh Moirang Themgi report hairi Malimpumagi oina COVID naba mi ki maseng koti kunmari lang nipumapan lising yang khaini pan chahum nipumato yaure masigi manungda mioi lang nipumapan lising humudra humdoi chahum ama lekhidre amadi mioi koti kunitoi lak kunt lising humpu sumna tarena narambadagi phakre laisada sida positive case masang kwadigi wangba leibak case koti mari lak humpu mari lising tarataret chamanga kumanga thengnaduna USA na makota leiri Indiana case koti ahum lak nipuni lising ani chani ani thengnaduna ani subada amadi Brazil na case koti ani lak tarataret lising kuntra manga chamanga humpu thengnaduna malimgi manungda ohum suba positive case masing yam lebak oiri India lebak ki manungda positive case kwaidiga wangba state Maharashtra na oiri state sida mioi lak humpu taruk lising ahum chani pani yangkai positive oiba thengna krai Kerala na case lag nipumapan lisang kumathoi chamapan marapudro manga thengnaduna ani subada leiri amadi Karnataka na case lag kumapan lising marputaru chani humbutar taru thengnaduna om sub state oiri Thongju kendra da tarani thoi suba general election da mirep oina songthorak leba seram nikenge worker ama oiriba torband ketri lekadagi Gram Panchayat ki member amasu oiriba maibam lakhazit allies alibu ngarang ayu singjamai police na phajangkiba ase condition amata yaudana thadora kadabane haina intending candidate seram niken apungdokre ngasi singjamai torban khetri leka daleba seram niken ge mayumda pangthok papaw gi mifama madam mahang na phongdolgaduna thasigi tangkun mari gi numidang ge pung mapam makairom taba matamda lekhazina mongkhang lambi leirakta leiba dukan amaki marakta leiringai da mafam adu da leiramba Nisa saba mioi kharana fazadaba wahi wata seasonaduna khana sainaba thoke Numidasigi nonganba thasigi tangkun manga da singjamai police na lekhasipur mayamda laktuna maram amata pidana phajin kiba ase condition amata
yaudana thadokadabani Paumisanga unaba aduda thongsu kendra Tengbang Loke Secretary Mutum Jawanso Saruk Yarduna Pongtokibada Lekhaze Phazin Kibada Natana Seram Nikenge Worker Kharasu Panabathiramle Lekhaze Asi Torwan Khetri Lekage 1 number Nipange housing member oiri Police ki thawung ase makatana amadi phazin kiba lekhaze bu condition amata yaudana thadok piu karigumba thadok trabade thongzu kendra Tengbang Loop asana makal makha kayage protest tawnaba semsare haina supongdokhi I know the Honorable CM da aduga Home Minister da appeal to say misang mikai na idana political party khenaba leitana meba ki lusingbo ergadi watem biu khanaba sai na thola kanda BJP ki worker Congress ki worker haidana khaidu hoga kamai torga akoina leba nga ka duino government ni political party ni sima to biganu adu hujiksu FIR se withdraw to biu kaktat biu adu ali hariba angang hujik custody de leise ngasigi numita thadok biu kaiguma thadok tragadi अखोई आईगिसु लेजरीबा लेबाक मियाम हाइतारे केंद्रसिगी प्रजा मयामजी हौरगा अखोई अखनबै हो चंगलकनी अदुगा सरकारजे तौबि नियमजे खितंगदि लाली मणिपुर पुलिस से पॉलिटिकल पार्टी ना नत्रगा भोट लेखदोबा मीना मिनिस्टर ना एमएलए ना खुलाई होइने सिरिनारगा डेमोक्रेसी मसक थेनबगी थबकसे तौबिगनु हाइबसि माइ हौकी बतांग कुनमरीगे नुमिदांगे पुंग मापम मखाइरोम ताबदा Monkhang lambi leirakta leiba saning khombi dukan manakta thokiba pamdaba thaudoka mari leinana Torbang Khetri Leikai Gram Panchayat ke 1 number Nipan ge member Maibam Lekharzit Allies Alibu mathang numit tang kunmanga ge ayuki pung mapalom tabada sangjamai police na phajin bikre mara laitaba Maibam Lekharzit athobada condition amata yauduna thadok pio haina ngase Torbang Khetri Leikai ge intending candidate Saram Niken ge yumda pangthokpa Paugi mifam amada thongsu Kendra Tengbang Loop ki Secretary Mutum Jawana Pongdokre Jawana Makata Kibada Tangkunmari da Chaning Kombi Dukan Manakta Hanana Leramba Nisa Sizina Banupam Sakarana Pazadaba Wahiwata Sizina Rapadagi Kana Sainabagi Tautok Tokibani Madudagi Matangi Numit Tangkunmangada Seram Nikenge Wakar Oiba Mioi Taret Taudoktega Mari Lenana Police na Panaba Yum da Laktuna Tiraki Aduga maralaitaba Maibam Lekhazipu Pakibane Haiki Paumisinga Unaba Aduda Mutumri Jawana Torbang Khetri Leikai Gram Panchayat Konba area da general election amari lainana Chaksa Haizanaba amasung Sana Yunaiba Tawidanaba appeal su tawrakli Akhoi loop asigi thaudang kayada achoba daita puriba Maibam Lekharzit hariba mioi asi hoji akhoi Singjamai Torbang Khetri Leikai gi Gram Panchayat ki ward member oina ward member number 8 ki member oina vote karaga leriba elected person amani hariba mioi asi kaigumba condition amata yaudana tek ta kaidana thadok piro haina akhoi loop asina haijari karigumba thadok pirakta bataragadi akhoi gi thongju kendra Tengbang Loop na akan makhongjang chingchilagani Wangkim Kendra da Hanana Mirep Oikiba social worker Kangagbam Zadumanina Kendra Asige Manungda Laita Laira Laimbang Amzadraba Miokia Gedamag Leptana Mateng Panglapagi Sadukama Oina Ngasi Kendra Asige Manung Chana Leiba Paudel Cover Stand Leikai Dege Kitnige Anaba Mayunaribi Mrs. Sitara Begum Gobinupi Ama Rimsda Line Nabagidamagda Taurang Paikat Kray Ngasi Ayuk Sitara Begum Bo Rimsda Line Nabagidamag Pukatladuna ke Zadumanina High Paudel Cover Stand Leraptage Mrs. Sitara Begum Mapuroiba SM Firoz Asi Haukiba Chahi Lisangani Taramapangi Angan Basaruktage Kongkut Pongkatuna Anaba Paurakpatigi Layangduna Lakibani Larazabai Imanko Ibana Ningtina Layambangamdana Lairaki Haukiba Tha Ani Ahungi Mamangdagi Kongkut Ka Hena Pongkolakpatagi Haugata Kankatpangamdana Lady Amadi Lying Naba Selgi Awaba Mayunare Haina Podel Dagi Ichal Amana Hairakpadagi Sitara Begambu Lying Naba Mateng Panganaba Pirebasilopani Makata Nasu Kendra Asagi Manungda Ladyba Larisaba Lying Bangam Driba Kayada Ngamliba Makai Leptana Mateng Panki Gadi Haina Pungdoraki Sumba Naik Lakumatamda Haneng Binamakan Amritabadagi aina ngasi social poina kuina humanity service moina ehana wakem kenda leiba sumba tol taraba ana laing chathaji bana ngasi ju pauden gi haiba mafam masida igi yam sidaba sallamana pau pirapadagi haiba mafam masida leiba ana ba sei wakladi ki ni person moina mat poli du
मागी पैसा लेजदबा फाइनेंशियली मोहनदा याम शॉर्टेज लेबदगी लाइ मुहमदना फमुंदी यता लेबसे आहाना कनमंग अमरेंग हाइदना ngasi ह्यूमैनिटी सर्विस मोइना ina chanthasabona ngasi haribas anaba series ai pukhandabagi tharang tujabani Boot Level Committee 31/15 Moijing Amadi Thawbal Mandal Anina Sinduna Thawbal Kendrada BJP ki Mirep Oigane Haina Thaurang Tauriba Laitan Temp Basanta Allies Bengi Appreciation Pangsang Kam Public Meeting Ama Ngarang Numidam Pangthokre Thawbal Moijing da Laiba MD Tomba Amadi Aya Khan ge Yumda Pangthokiba Tharambaduda BJP Manipur Pradesh ke State General Secretary P Premananda Maitei na Pungdorakibada Chokhatpa Onba Iramdam Ama Sembada Praja Miyamgi Khanba Jati Bizati Laitaba BJP ki Pihut Ama Thawbal Kendra da Thamba Mathautai Maram Masina Lakadari Batarani Suba Manipur Vidan Sabha Mikhalda Kendra Asida BJP ki Pirep na Mai Pahanbada Mathautaba Kudimak BJP Office na Puthokani Haiki Go to Hills to Gisarukta. Tonga department officials in Royal Lakani. Tonga department officials in Royal Lakani Matata. I quit the car, I was sing a share. Yes, Diotana, Infata, Tananda Talasu, Melada, Spoil, I quit me young, you but Tumano, they're going to have a party in my country. Sigoma Melada, Wangini production of you, the car like a Kodima. But the Janta Party Sassan, she and Birensi Sassan, the Gilo, you have a party in my country. Churasanburgi Kangbai Village da ngasi Loktak Assam Rifles na ICAR South ke Miyang Makada Drug Awareness Campaign ama pangthokre Thoromtuda khunge haugalak liba nahar singda drug season abana haksangda amasung miyawi ki punsida manghan talibu singi matangda khangan ke Awareness Campaign aduda kul adugi naha al amadi nubi yauna miyawi kunthra madina saruri akhe Assam Rifles na drug ki matangda awareness campaign pangthokpagidamang mafamdugi miyamna thagatpa phongdokhi 26th sector Assam Rifles ki Brigadier Ajay Singh Ranana More ki Howland 5 village the water supply reserve tanki amang ase sangaraba matung miyamda khusina krai ngasi ki sangabagi tharamadu da More ki 43 Assam Rifles ki commanded Sumit Sood Howland 5 village ki chief Lalko Luna Haukeb Amati Hill Tribal Council Morigi Musing Su Saruyaki Water Supply Tinki Ase Assam Rifles Civic Action Program 2020-21 ge Manungchana Sakibani Thorum Sigamari Lainana Howland 5 Kulgi Chief Lalko Luna Haukeb na Haikibada Howland 5 Kul Ase Matam Kiage Mamang de Kunza Singna Ising Pangdap ke Awapa Kya Mayung Nadutan Lagli Kulgi Muishina kilometer Anirom Kongne Satuna Ising Soklame Nungsuta matam dadi kunza singna kudung sataba kaya mayong na duna lakibani adubo handak Assam Rifles na kulusagi miyangi awawa kangbiduna water supply tanki ama sabiduna miyamda kusina biba asigidamak tagapa pongdole haiki. Brigadier Ajay Singh Ranana High Assam Rifles na Friends of the Northeast People natraga Friends of the Hill People haibesigi wahantoka mari leinana miyamgidamak yaipana bathabak thorong kya ama leptana tawduna ngasi pawda miyangi mateng pangduna lagli masida miyamna su mateng pangbak loinana cooperation PPU haina su phongdokhi State government amadi atei atopa agency singna state asida ecotourism promote taunana bagi chatharap thorang amau aina ngarang October ge tangkun mangada Ramrai amasung Nurei village singda ecotourism complex Ram Muiba retired IAS former secretary NAC Silongna Sibges Krishna Kumar IAS chairman ZDC RMS and deputy commissioner Ukhrul district Rangna Mai Rang Peter IAS deputy commissioner Kamsong district amadi Kalyang Land Wi-Fi director technicant Narcomp Silongna Sibges gas of owner sing oiduna sangakre Northeastern Council NEC Government of India ke Santang Makada Ukhrul District Community Resource Management Society UDC RMS na Northeastern Region Community Resource Management Project Makada project ase paikhatpani Ecotourism Complex Muireida leiriba asida tourism leinabagi facility matik sana leiriba guest house amasung Ramrai Tourist Center asidana market set amasu leiri Mapitel damge ningthi zabasing tourism na yenganaba motorboat
anishu launch tawkhibaga loinana ka tara leiba guest house asida kitchen amasung dining room adu leidi guest house asida leibaki phina chingmagi matangdadi matang tha November da finalize tawgani hairi Kanglei Indigenous Martial Arts and Cultural Society ki marks na lepalaitana chahi khudingi jathadagliba felicitation ceremony hanak sahi kisu lakliba November ge tang taramanga thangta gi numit asida 6 ki marks felicitation ceremony loinana second online lighting Tanghai competition ge prize distribution hairiba thoramba ani ase lakliba November ge tang taramanga thangta gi numit asida pangthoklagani Hairiba 6 Kimas felicitation ceremony second online lighting Tanghai competition ge prize distribution loinana thangta ge numit tauram ahum ase punna thangta de November ge tangtaramanga asida handak sahi ki oina malem pumbada leiriba pandemic asina maram oiraga thoram ahum ase punsin jabane masigidamak lebang miyam amadi mahiroi singna kudong sadaba asigidamak ngakbigani loinana Hairiba November ge tang taramanga lisangani kumathoi asida miyam punna saruk yabiduna thoram sing asibo mapung phan biu haina lebang miyam ge maphamda noluksari haina L Saitamzit Maitei Secretary Publicity and Information na thadaropa cherolamana hairi International Cruise Drug Racket ke matangda thigakadaba mayamba ama leiribanina Aryan Khan bo zamina thadokpa yaroi haina Narcotics Control Bureau NCB na yaroi haina phondokhe NCB gi affidavit paliba wafam singda international drug racket ama hauzik tabak tawri karigumba Aryan bo zaminda thadoklabadi thigaliba adukanaroi Bombay High Court na High Kebada Aryan Khan ge bail application adu hearing chathari ngaida court room mi chandabake watok tholoidabane Prabhakar Sel natraga mahaki employee Kiran Goswabi ga Aryan Khan ga mari lena de haina Aryan ge loyana haiki NCB ge tim amana Guatam na lakpa Cordelia cruise ship amadage drugs phakibane hairi Indian Navy ge kilo class submarine ge confidential oiba ipau lego oheli haibage maranda thabak tawriba Navy officer ama amusung thabak lege potharaba officer ani Central Bureau of Investigation CBI na phakre Atopa kyasu farakigani hairi information leak oirapagi thabakta mirebaki intelligence agency sing Geneva haibagi matangda di sengna khangnadre Vice Admiral ama amasung Rear Admiral amana watokasigi matangda thigali hairi kilo class submarine ase Soviet Union da design tawbani amadi sabani submarine ase malingge khwaidagi phabasingi manungda ama oiribani lebakya ge navy singna seasonary India da submarine makal ase Sidu Ghosh class ke makada category da chelli housing navy ke conventional submarine taramanga amasung nuclear submarine ani lai haide housing arobada maroiba pau amane pizari ngaramphom village da indigenous park garden amasung homestay sanaba urebu yung tangkre BJP amasung RSS ke one nation one language one region habise congress na yabangam lo haide Status ida pung konmarigi manung damyo humbutra positive oiki anina lekhidre Image bagdam ngasigi de matang sidaloi jade meng tabiri besungbo amuka hana khurumjari